Manipur Ching Amasung Tam Haiba Khaidna Hiram Kuding the Thong Mannana Chaokhatnaba Thabak Paikhtli Senapati Amasung Kangpokpi District ngasi Manipur ke Governor Ajay Kumar Balana IT Center Amamam Sangaduna Kusinakre State asige Ching Amasung Tam Haiba Khaidna Hiram Kuding Makta Thong Mannana Chaokhatnaba Thabak Paikhtli haina Governor na Fongdokre Ministry of Home Affairs ke Senthang Makhada Senapati District Headquarter da Leiba DC Office Complex ta semgat kiwa IT Center adu Governor Ajay Kumar Balana hongnabi matung ina sanga khibaga loinana Kangpokpi District Modbung da Leiba Presidency College ta semgat kiba IT Center amasu yengshinki Governor ki khongsat adu ge manung chana District ani ki DLO sing amasung CSO singi mihut singsu unaduna wari sanaki State asida Ching Amasung Tam Haiba Khaidna Hiram Kudingda Thong Mannana Chaokhatnaba Thabak Paikhtli Miyamna Chaokhat Thorangi Thabakta ayat apan pibiganu haina Governor na Fongdoke Amaromda Manipur da thogliba irang asida miyamna hingsa thadoktuna tangdu leitaba phibam puraknaba honabada mateng pangbiu haina su appeal tawki